ꯍꯧꯖꯤꯛ ꯂꯩꯕꯥꯛꯁꯤꯒꯤ ꯌꯥꯝꯅꯁꯨ ꯃꯔꯨꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯁꯨ ꯃꯔꯤ ꯂꯩꯅꯕ ꯍꯥꯏꯕ ꯇꯥꯔꯦ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯑꯁꯤꯒꯨꯝꯕ SIR ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯀꯃꯥꯏꯅ ꯌꯦꯡꯕꯤꯔꯤ ꯑꯍꯥꯟꯕꯗ ꯅꯣꯔꯠ ꯏꯁ ꯌꯨꯝꯕꯤꯔꯤꯕ ꯃꯅꯤꯄꯨꯔ ꯈꯨꯗꯤꯡꯃꯛ ꯀꯌꯥ ꯈꯨꯗꯣꯡꯆꯔꯤ ꯂꯣꯏꯅ ꯉꯁꯤꯒꯤ ꯍꯣꯁ ꯑꯣꯏꯕꯤꯔꯤꯕ ꯑꯣꯖꯥ ꯃꯉꯥꯡꯆꯥ ꯑꯃꯗꯤ ꯑꯣꯜ ꯁ꯭ꯇꯥꯐ ꯈꯨꯗꯤꯡꯃꯛ ꯀꯌꯥ ꯈꯨꯗꯣꯡꯆꯔꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔ ꯁꯤꯆꯨꯋꯦꯁꯟꯁꯤꯗꯩꯗ ꯑꯩꯈꯣꯏꯅ SIR ꯇꯧꯕꯁꯤ ꯑꯗꯨꯝ ꯃꯊꯧ ꯇꯥꯏ ꯇꯥꯕꯗꯤꯀꯣ SIR ꯁꯤ ꯃꯥ ꯇꯉꯥꯏꯐꯗꯅ ꯑꯩꯈꯣꯏꯅ ꯃꯁꯤꯗ ꯂꯥꯛꯇꯣꯏꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯒꯤ ꯏꯟꯇꯔꯅꯦꯠ ꯍꯥꯏꯇꯥꯔꯦꯀꯣ ꯀꯩꯅꯣꯁꯤ ꯑꯩꯈꯣꯏꯒꯤ ꯇꯉꯥꯏꯐꯗꯅ ꯑꯩꯈꯣꯏꯒꯤ ꯑꯦꯂꯦꯛꯇꯣꯔꯦꯜ ꯔꯣꯜꯗ ꯑꯩꯈꯣꯏꯒꯤ ꯃꯤꯁꯛ ꯈꯪꯗꯣꯛꯑꯒ ꯍꯥꯏꯇꯥꯔꯦ ꯃꯔꯨꯑꯣꯏꯅ ꯈꯪꯗꯣꯛꯑꯒ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟ ꯆꯠꯈꯤꯕ ꯈꯣꯠꯂꯛꯈꯤꯕ ꯃꯌꯥꯝ ꯑꯃ ꯑꯦꯔꯤꯌꯥꯁꯤꯗ ꯃꯣꯏ ꯂꯧꯊꯣꯛꯄ ꯈꯣꯠꯇꯣꯛꯄ ꯌꯥꯝ ꯄꯜꯂꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯃꯁꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯍꯥꯏꯖꯅꯤꯡꯉꯤꯁꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯗꯤ ꯃꯁꯤ ꯌꯥꯝꯅ ꯃꯊꯧ ꯇꯥꯕ ꯄꯣꯠ ꯑꯃꯅꯤ ꯑꯗꯨꯕꯨ ꯃꯁꯤ ꯀꯌꯥꯝ ꯌꯥꯝꯅ ꯏꯐꯦꯛꯇꯤꯕ ꯑꯣꯏꯒꯗ꯭ꯔꯥ ꯑꯣꯏꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯨꯃꯗꯤ ꯀꯣꯏꯁꯟꯅꯦꯕꯜ ꯑꯗꯨꯝ ꯂꯩꯔꯤꯀꯣ ꯇꯉꯥꯏꯐꯗꯅ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯁꯦ NRC ꯆꯠꯅꯅꯕ ꯑꯩꯈꯣꯏ ꯌꯥꯝ ꯀꯟꯅ ꯗꯤꯃꯥꯟ ꯇꯧꯔꯤ ꯗꯦꯟ ꯑꯃꯅ ꯉꯁꯥꯏꯒꯤ ꯃꯅꯤꯄꯨꯔꯗ ꯃꯤꯇꯣꯞ ꯃꯤꯔꯥꯞ ꯈꯟꯗꯣꯛꯑꯣꯅ ꯑꯩꯈꯣꯏ ꯌꯥꯝ ꯀꯟꯅ ꯇꯧꯔꯤꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛ SIR ꯁꯤꯁꯨ ꯄꯥꯔꯠ ꯑꯣꯐ ꯇꯁꯦꯡꯅ ꯊꯃꯣꯏ ꯁꯦꯡꯅ ꯀꯣ ꯆꯞ ꯆꯥꯅ ꯃꯁꯤꯒꯤ ꯏꯂꯦꯛꯁꯟ ꯀꯃꯤꯁꯟ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯄꯤꯔꯤꯕ ꯁꯤꯒꯤ SIR ꯇꯧꯕꯒꯤ ꯃꯇꯥꯡꯁꯤꯃꯁꯨ ꯇꯁꯦꯡꯅ ꯊꯃꯣꯏ ꯁꯦꯡꯅ ꯊꯕꯛ ꯑꯣꯏꯅ ꯐꯖꯅ ꯄꯥꯏꯈꯠꯄ ꯑꯣꯏꯇꯥꯔꯒꯗꯤ ꯀꯣ ꯄꯥꯏꯈꯠꯄ ꯑꯣꯏꯇꯥꯔꯒꯗꯤ ꯈꯔ ꯃꯈꯩꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯈꯔ ꯈꯪꯗꯣꯛꯄ ꯉꯝꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯕꯨ ꯂꯨꯔꯤꯕ ꯄꯣꯏꯟꯗꯤ ꯁꯥꯏꯒꯤ ꯑꯦꯔꯤꯌꯥꯁꯤꯗꯩꯗ SIR ꯇꯧꯕꯁꯤ ꯀꯅꯥꯅ ꯃꯁꯤ ꯑꯩꯈꯣꯏꯅ ꯏꯂꯦꯛꯁꯟ ꯀꯃꯤꯁꯟ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯃꯁꯨ ꯗꯥꯏꯔꯦꯛꯇꯤꯞ ꯇꯧꯔꯦꯅ ꯈꯜꯂꯁꯨ ꯑꯗꯨ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯈꯥꯗ ꯑꯃꯨꯛ ꯇꯉꯥꯏꯐꯗꯅ ꯃꯔꯤ ꯂꯩꯅꯕ ꯃꯥꯒꯤ ꯀꯟꯁꯔꯟ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯗ ꯑꯃꯨꯛ ꯊꯥꯗꯔꯦꯅ ꯈꯜꯂꯒꯁꯨ ꯃꯥꯒꯤ BLO ꯑꯗꯨꯅ ꯃꯥꯒꯤ ꯒ꯭ꯔꯥꯎꯟ ꯔꯤꯌꯦꯂꯤꯇꯤꯗ ꯃꯆꯥ ꯃꯌꯥꯝ ꯂꯩꯔꯤꯗꯅ ꯃꯥꯒꯤ ꯑꯣꯐꯤꯁꯔꯁ ꯃꯌꯥꯝ ꯇꯧꯐꯝ ꯊꯣꯛꯄ ꯗ꯭ꯌꯨꯇꯤꯁ ꯇꯧꯒꯗꯧꯕ ꯃꯌꯥꯝ ꯂꯩꯔꯤꯗꯅ ꯑꯗꯣ ꯃꯌꯥꯝꯗꯨꯅ ꯉꯁꯥꯏꯒꯤ ꯊꯃꯣꯏ ꯁꯦꯡꯅ ꯑꯃꯨꯛ ꯊꯕꯛ ꯇꯧꯗ꯭ꯔꯒꯗꯤ ꯑꯣꯖꯥ ꯃꯉꯥꯡꯆꯥ ꯆꯨꯝꯃꯦꯅ ꯂꯣꯏ ꯊꯥꯒꯠꯂꯛꯄ ꯃꯇꯝꯗ ꯉꯁꯥꯏ ꯄꯣꯠꯇꯣ ꯀꯔꯤ ꯍꯥꯏꯅꯤ ꯑꯗꯨꯝ ꯆꯠꯈꯤꯗꯣꯏꯅꯦ ꯄ꯭ꯔꯃꯥꯅꯤꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄꯣꯠꯁꯛꯁꯤ ꯌꯥꯝ ꯀꯨꯞꯅ ꯑꯩꯈꯣꯏꯅ ꯃꯁꯤꯗꯩꯗ ꯀꯔꯤ ꯍꯥꯏꯅꯤ ꯅꯩꯅꯗꯕ ꯌꯥꯗꯕꯁꯤ ꯄꯥꯔꯇꯤꯀꯨꯂꯔ ꯅꯣꯔꯠ ꯏꯁꯀꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯅꯣꯔꯠ ꯏꯁꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯁ꯭ꯇꯦꯠꯁꯤꯡꯒꯤ ꯃꯅꯨꯡꯗ ꯀꯣ ꯃꯅꯤꯄꯨꯔꯁꯤ ꯍꯧꯖꯤꯛꯁꯤ ꯇꯉꯥꯏꯐꯗꯅ ꯑꯩꯈꯣꯏ ꯆꯍꯤ 3 ꯃꯄꯨꯡ ꯐꯥꯒꯗꯧꯔꯕ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝ ꯁꯥꯊꯤꯕ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡ ꯗ꯭ꯔꯒ ꯃꯥꯐꯤꯌꯥꯁꯤꯡꯒꯤ ꯂꯥꯟ ꯑꯃ ꯑꯩꯈꯣꯏ ꯃꯥꯌꯣꯛꯅꯔ ꯂꯩ ꯍꯥꯏꯕꯁꯤꯃꯗꯤ ꯀꯟꯐꯥꯔꯝꯅꯤ ꯀꯣ ꯁꯤꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏ ꯊꯦꯡꯅꯔꯒ ꯂꯩꯔꯤ ꯄꯣꯠ ꯑꯃꯅꯤ ꯑꯗꯨꯅ ꯃꯅꯤꯄꯨꯔꯗ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯏꯟꯐ꯭ꯂꯛꯁ ꯇꯧꯔꯦ ꯀꯣ ꯃꯌꯥꯝ ꯍꯦꯟꯖꯜꯂꯦ ꯃꯤꯇꯣꯞ ꯃꯤꯔꯥꯞ ꯃꯌꯥꯝ ꯍꯦꯟꯖꯜꯂꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯅꯠꯇꯦ ꯃꯃꯥꯡꯗ ꯄꯥꯜꯂꯝꯕ ꯒꯣꯔꯃꯦꯟꯠ ꯀꯣ ꯂꯩꯔꯝꯕ ꯒꯣꯔꯃꯦꯟꯠ ꯑꯃ ꯂꯩꯔꯝꯕ ꯑꯗꯩ PR ꯂꯩꯔꯕ ꯃꯇꯨꯡꯗ ꯗꯦꯟ ꯍꯧꯖꯤꯛ ꯑꯅꯧꯕ ꯒꯣꯔꯃꯦꯟꯠ ꯑꯃ ꯂꯥꯛꯑ ꯃꯇꯨꯡꯁꯤꯗ ꯇꯉꯥꯏꯐꯗꯅ ꯑꯩꯈꯣꯏ ꯑꯅꯧꯕ ꯂꯤꯗꯔ ꯂꯥꯛꯑ ꯃꯇꯨꯡꯁꯤꯗꯃꯛꯇ ꯑꯗꯨꯝ ꯒꯣꯔꯃꯦꯟꯠꯅ ꯄꯤꯈꯤꯕ ꯔꯤꯄꯣꯔꯠꯁꯤꯡꯗꯨ ꯀꯥꯟꯕ ꯌꯥꯈꯤꯔꯣꯏꯕꯀꯣ ꯃꯅꯤꯄꯨꯔꯗ ꯈꯨꯟ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯈꯨꯟ ꯍꯦꯟꯒꯠꯂꯛꯈꯤꯕ ꯌꯨꯝ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯌꯨꯝ ꯍꯦꯟꯒꯠꯂꯛꯈꯤꯕ ꯗꯦꯟ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯍꯦꯟꯒꯠꯂꯦ ꯍꯥꯏꯕꯁꯤꯃꯗꯤ ꯑꯩꯈꯣꯏ ꯇꯉꯥꯏꯐꯗꯅ ꯃꯗꯨ ꯒꯣꯔꯃꯦꯟꯠꯅ ꯗꯇꯥꯗ ꯔꯤꯄꯣꯔꯠ ꯄꯤꯈ꯭ꯔꯕ ꯄꯣꯠ ꯑꯃꯅꯦꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯗꯨ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯂꯦꯛꯁꯟ ꯀꯃꯤꯁꯟ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯂꯩꯔꯤꯕ ꯉꯁꯥꯏꯒꯤ SIR ꯇꯧꯔꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯦꯁꯤꯌꯦꯜ ꯏꯟꯇꯦꯟꯁꯤꯚ ꯔꯤꯚꯤꯖꯟ ꯇꯧꯔꯛꯄꯁꯤꯗꯀꯣ ꯁ꯭ꯄꯦꯁꯤꯌꯦꯜ ꯏꯟꯇꯦꯟꯁꯤꯚ ꯔꯤꯚꯤꯖꯟ ꯍꯥꯏꯕꯁꯤꯗꯤ ꯇꯧꯔꯛꯄ ꯃꯇꯝꯗ ꯀꯗꯥꯏꯐꯥꯎ ꯏꯐꯦꯛꯇꯤꯚ ꯑꯣꯏꯒꯗꯒꯦ ꯍꯥꯏꯕꯁꯤ ꯊꯃꯣꯏ ꯁꯦꯡꯃꯤꯟꯅꯕ ꯑꯃ ꯆꯪꯉꯤꯕꯀꯣ ꯇꯣꯞ ꯑꯣꯐ ꯗ ꯂꯤꯗꯔꯗꯒꯤꯅ ꯀꯣ ꯇꯣꯞ ꯑꯣꯐ ꯗ ꯂꯤꯗꯔꯗꯒꯤꯅ ꯃꯥꯒꯤ ꯒ꯭ꯔꯥꯎꯟꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯄꯨꯕꯤꯔꯤꯕꯁꯤꯡꯗꯨꯐꯥꯎꯒꯤ ꯂꯦꯚꯦꯜꯁꯤ ꯊꯃꯣꯏ ꯁꯦꯡꯕ ꯑꯃ ꯆꯪꯃꯤꯟꯅꯔꯤꯑꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯨꯝ ꯌꯦꯡꯕ ꯃꯇꯝꯗ ꯃꯁꯤ ꯃꯉꯥꯡꯆꯥ ꯃꯁꯤ ꯑꯩꯈꯣꯏ ꯇꯉꯥꯏꯐꯗꯅ ꯁꯝ ꯑꯦꯔꯤꯌꯥ ꯈꯔ ꯀꯣ ꯃꯅꯤꯄꯨꯔꯒꯤ ꯄꯥꯔꯇꯤꯀꯨꯂꯔ ꯑꯦꯔꯤꯌꯥ ꯈꯔ ꯑꯩꯈꯣꯏꯒꯤ ꯈꯨꯗꯝ ꯑꯣꯏꯅ ꯇꯝꯄꯥꯛꯀꯨꯝꯕ ꯗꯦꯟ ꯑꯃꯅ ꯉꯁꯥꯏ ꯈꯣꯡꯅ ꯂꯥꯛꯄ ꯐꯪꯕ ꯖꯒꯥ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏ ꯇꯉꯥꯏꯐꯗꯅ ꯑꯗꯨꯝ ꯔꯥꯎꯟ ꯗ ꯀ꯭ꯂꯣꯛ ꯑꯣꯐꯤꯁꯥꯔꯁꯤꯡ ꯅꯠꯇ꯭ꯔꯒꯅ ꯑꯇꯣꯞꯄ ꯉꯁꯥꯏ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯛ ꯍꯣꯜꯗꯔ ꯃꯌꯥꯝ ꯑꯃ ꯑꯗꯩ ꯗꯦꯟ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯊꯣꯛꯏꯕ ꯏꯁꯨꯁ ꯃꯌꯥꯝꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯌꯥꯝ ꯀꯟꯅ ꯑꯩꯈꯣꯏ ꯁ꯭ꯀ꯭ꯔꯤꯅꯤꯡ ꯑꯃ ꯇꯧꯅꯔꯛꯏꯕꯅꯤꯅ ꯑꯩꯈꯣꯏ ꯃꯤꯠꯅ ꯎꯔꯤꯕ ꯖꯒꯥ ꯈꯔ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯁ꯭ꯋꯥꯏꯗꯗꯤ ꯇꯉꯥꯏꯐꯗꯅ ꯑꯗꯨꯝ ꯐꯖꯅ ꯑꯗꯨꯝ ꯁ꯭ꯄꯦꯁꯤꯌꯦꯜ ꯏꯟꯇꯦꯟꯁꯤꯚ ꯔꯤꯚꯤꯖꯟ ꯇꯧꯕꯁꯦ ꯑꯗꯨꯝ ꯀꯥꯟꯅꯒꯅꯤ ꯈꯜꯂꯤꯀꯣ ꯑꯗꯨꯒ ꯈꯔ ꯑꯥꯎꯠꯀꯠ ꯑꯦꯔꯤꯌꯥ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏ ꯈꯨꯗꯝ ꯑꯣꯏꯅ ꯍꯧꯖꯤꯛꯁꯤ ꯈꯨꯗꯝ ꯑꯣꯏꯅ ꯆꯤꯡꯒꯤ ꯑꯦꯔꯤꯌꯥ ꯍꯥꯏꯔꯀꯥꯟꯗ ꯂꯣꯏꯅꯃꯛꯀꯤ ꯋꯥꯐꯝ ꯅꯠꯆꯗꯦ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯤꯁꯤꯀꯣ ꯑꯗꯨ ꯇꯉꯥꯏꯐꯗꯅ ꯑꯩꯈꯣꯏ ꯃꯅꯨꯡ ꯍꯨꯟꯖꯤꯟꯕ ꯆꯪꯕ ꯈꯣꯠꯄ ꯅꯨꯡꯉꯥꯏꯇꯕ ꯗꯦꯟ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯁꯨꯁꯤꯅ ꯌꯧꯁꯤꯟꯕ ꯉꯝꯒꯗꯧꯕ ꯑꯗꯒꯤ ꯗꯦꯟ ꯈꯤꯇꯪ ꯑꯣꯐꯤꯁꯤꯌꯦꯜꯂꯤ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯍꯤꯟꯗ꯭ꯔꯦꯟꯁ ꯃꯌꯥꯝ ꯂꯥꯛꯀꯗꯧꯕ ꯃꯌꯥꯝꯁꯤꯡꯁꯦ ꯁꯤꯒꯤ ꯃꯌꯥꯝꯁꯤ ꯀꯃꯥꯏꯅ ꯑꯩꯈꯣꯏ ꯊꯦꯡꯅꯒꯗꯒꯦ ꯀꯃꯥꯏꯅ ꯇꯦꯀꯜ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗꯨ ꯀꯣꯏꯁꯟꯅꯦꯕꯜ ꯑꯗꯨꯝ ꯑꯣꯏꯌꯦꯕꯀꯣ ꯑꯗꯨꯅ ꯒ꯭ꯔꯥꯎꯟꯗ ꯊꯕꯛ ꯇꯧꯕꯤꯔꯤꯕ ꯃꯥꯒꯤ BLOꯒꯤ ꯂꯦꯚꯦꯜꯗꯒꯤ ꯍꯧꯔꯀꯥꯟꯗ ꯃꯥꯅ ꯂꯧꯅꯔꯤꯕ ꯗꯥꯏꯇ ꯍꯥꯏꯇꯥꯔꯦꯀோ ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯇꯧꯕꯤꯔꯤꯕ ꯁꯦ ꯈꯨꯗꯝ ꯑꯣꯏꯅ ꯀꯅꯥ ꯑꯦꯂꯦꯛꯇꯣꯔꯦꯜ ꯔꯣꯜꯗ ꯚꯣꯇꯔ ꯄꯥꯟꯕ ꯌꯥꯕ ꯀꯅꯥ ꯂꯩꯔꯤ ꯀꯅꯥ ꯌꯨꯝ ꯄꯥꯜꯂꯦ ꯀꯅꯥ ꯍꯥꯞꯆꯤꯟꯕ ꯌꯥꯔꯤ ꯑꯗꯒꯤ ꯃꯆꯥ ꯄꯣꯛꯄ ꯃꯆꯥꯁꯤꯡꯗꯨ ꯇꯉꯥꯏꯐꯗꯅ ꯆꯍꯤ ꯁꯨꯔꯕ꯭ꯔꯥ ꯆꯍꯤ ꯁꯨꯕ ꯃꯤ ꯀꯅꯥ ꯍꯥꯞꯄ ꯌꯥꯗꯣꯔꯤ ꯍꯥꯏꯕꯅꯆꯤꯡꯕ ꯃꯌꯥꯝꯁꯦ ꯃꯥꯒꯤ ꯕꯥꯏꯑꯣꯗꯥꯇꯥꯁꯦ 1 by 1 ꯂꯧꯈꯠꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯉꯁꯤꯗꯒꯤꯅ ꯆꯍꯤ 10-30ꯒꯤ ꯃꯃꯥꯡꯗ 10-20 ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯀꯥꯡꯕꯨꯁꯤꯡꯁꯤꯒ ꯇꯉꯥꯏꯐꯗꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ NRC ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯕꯦꯠ ꯖꯤꯌꯔ ꯑꯃꯒ ꯑꯩꯈꯣꯏꯅ 1951 ꯑꯣꯏꯒꯗꯧꯕꯅꯤ ꯍꯧꯖꯤꯛ ꯀꯟꯅ ꯑꯩꯈꯣꯏ ꯇꯧꯔꯤꯗꯅ ꯄ꯭ꯔꯃꯥꯅꯤꯀꯣ 1951 ꯕꯦꯠ ꯖꯤꯌꯔ ꯑꯣꯏꯒꯗꯧꯕꯅꯤ ꯍꯧꯖꯤꯛ ꯀꯟꯅ ꯂꯥꯎꯅꯔꯤ ꯒꯣꯔꯃꯦꯟꯠꯅ 1961 ꯑꯣꯏꯒꯗꯧꯕꯅꯤꯅ ꯑꯩꯈꯣꯏ ꯀꯩꯅꯣꯒꯤꯁꯦ ILPꯒꯤ 1961 ꯑꯣꯏꯒꯗꯧꯕꯅꯤꯅ ꯂꯥꯎꯔꯤ ꯑꯗꯒꯤ ILPꯁꯦ ꯑꯩꯈꯣꯏꯅ 1951 ꯕꯦꯠ ꯖꯤꯌꯔ ꯍꯣꯠꯂꯣꯅ ꯍꯥꯏꯔꯤ ꯄ꯭ꯔꯖꯥꯁꯤꯡꯅ ꯑꯗꯨ ꯇꯥꯜꯂꯤ ꯁꯤꯒꯨꯝꯕꯒꯤ ꯀꯟꯇ꯭ꯔꯣꯕꯔꯁꯤ ꯃꯔꯛꯁꯤꯗꯩꯗ ꯑꯃꯨꯛ ꯁꯦ ꯁ꯭ꯄꯦꯁꯤꯌꯦꯜ ꯏꯟꯇꯦꯟꯁꯤꯚ ꯔꯤꯚꯤꯖꯟꯁꯤ ꯇꯧꯕ ꯃꯇꯝꯗ ꯕꯦꯠ ꯖꯤꯌꯔ ꯇꯉꯥꯏꯐꯗꯅ 1961 ꯑꯣꯏꯔꯣ 1951 ꯑꯣꯏꯔꯣ ꯌꯥꯅꯕ ꯑꯃ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯅꯕ ꯑꯃꯒꯤ ꯑꯦꯔꯤꯌꯥ ꯑꯃꯗ ꯑꯩꯈꯣꯏꯅ ꯃꯗꯨ ꯐꯤꯛꯁ ꯇꯧꯔꯒ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯥꯛꯈꯤꯕ ꯃꯤꯁꯤꯡꯁꯤ ꯇꯉꯥꯏꯐꯗꯅ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯁ꯭ꯄꯦꯁꯤꯌꯦꯜ ꯏꯟꯇꯦꯟꯁꯤꯚ ꯔꯤꯚꯤꯖꯟꯁꯤꯗ ꯌꯥꯎꯍꯟꯒꯗ꯭ꯔꯥ ꯌꯥꯎꯍꯜꯂꯣꯏꯗ꯭ꯔꯥ
क्वेश्चन अमन दि प्रमाणिक को Yes. अदुना जुम मयाम जि कुपनि हो तारगदि से स्पेशल इंटेंसिव रिवीजन तौरे SIR तौरे हायदना जु वान्स अमुक कुपना यहोदना हापसन गिबि या तारगदि को हापसन गिबि या तारगदि मदि पोतो तंगाय फदना अखोई ECI ना खुदर या पिरे या खरबनी को बोथादब या हाय कइगो सम मी अमगी राइट अम हायतारे को राइट अम फंगे न दुमेता हेंजु खले दुमेता क्लेम तौतुइने पोतो को अदुना अखोई तैदिबा स्पेशल इंटेंसिव रिवीजन की मतंग तंगाय फने अखोई सि याम कुपना यगम चंगी को याम कुपना यगम चंगी अदुना मसी अखोइना ngsaigi लैरिबा अखोई वोटर लिस्ट पाना होना को मतमदा अखोई दी हजि जु तंगाय फने अखोई दी से डिलिमिटेशन तौदिंग ममांगदा को चब साना अखोई मितो खंदोक पियु गायना अखोई हजि लाउरिबनि त्रा नकन अखोई लाउरिबनि लाउन सुन कंदा मु SIR अखोई स्पेशल इंटेंसिव रिवीजन जम तौने हेल तारगदि वोटर लिस्ट अमु नौन पानखिदिनि प्रमाणि को सुन कंदा अखोइना मितो खंदोक कन्न लाउरिंगाई अदगी से डिलिमिटेशन तौदिंगाय चब साना अखोई NRC गुम बम अखोई चना कांदा चब साना बेजियर अम थमकांदा चब साना अखोई इलीगल इमिग्रेंट मैम खंदोक नो तौ खो खो लाउनरी हजि लाउनरी ने को सि लाउन अखोई इलेक्शन कमिशन ऑफ इंडिया की तौदा दा मागी प्रोसीडिंग अमा नेक्स्ट इलेक्शन अमा लाखोगी हजि खुदम मोइना अतोपा स्टेट क्या नो हजि अखोई इलेक्शन तौरने नोटिफिकेशन थोबा होरे इसे न को विद असम याव न को अदुगी लेइ प्रोसेक्शन जि कोनि जे मतम दा हजि लेइसे ओजमांग चे कोइना कनो दो बुदा इन रेकॉर्ड में जे मतम दा डेट फिक्स और माले को डेट फिक्स और माले को नोगी से अखोगी सिदा पीडीसी 26 February को 26 February 26 दे होगरे मोय इशू ऑफ नोटिफिकेशन जे इलेक्शन कमिशन ऑफ इंडिया ना पीडीबा इशू ऑफ नोटिफिकेशन जे 26 February 2026 गंतौरे लास्ट डेट ऑफ मेकिंग नॉमिनेशन पीरे स्क्रूटनी पीरे लास्ट डेट ऑफ विड्रॉन पीरे को डेट ऑफ पोन यावरे करम नो हाइतारगदि सिदि यावरिसि महाराष्ट्र यावरे ओडिशा यावरे तमिलनाडु यावरे वेस्ट बेंगल यावरे असम यावरे बिहार यावरे को छत्तीसगढ़ यावरे अदगी हरियाणा यावरे हिमाचल प्रदेश यावरे तेलंगाना यावरे इसे खरदी ताय पर इलेक्शन के नोटिफिकेशन थोबा होरे बको अदि ताय फदर नोटिफिकेशन थोबा होइ लमिना इन द मीन टाइम मणिपुर नॉर्थ ईस्ट की स्टेट मणिपुर की ताय फदर अखोई नेक्स्ट 27 की अंगन मसर तौनी अखोई प्लान तौरी अगर हजि से प्रजा सिंह नम कदौरे डिलिमिटेशन तौबसी कहनी प्रजा सिंह की सेंटिमेंट लेरिबा सबसाना इलीगल इमिग्रेंट मैम जी होसि अखोई तौद्री बाबुदी तौबी यारोय हन हजि मैम स्टेट होल्डर मैम चंगली त्रिदाम मैम चंगली सिदामु स्पेशल इंटेंसिव रिवीजन जी तौम मतम दम कदौरे हाइदि मसा सेंगना प्रजा सिंह कंट्रोवर्सी थनना लेरिबा अवाबा मैम जी हाना लोइसंद्रिङाइदा इलेक्शन कमिशन ऑफ इंडिया की मखादा स्पेशल इंटेंसिव रिवीजन से अमुक SIR से तौतारगदि अदुम होय खतोखिनी को खतोखिनी अदुम फंगबा फंगदबा खतोप याबा यादबा खरदि स्क्रीनिंग तौनरकनी को अदु बट अदुम अमुकसो यायना पुगितारगदि को यायना पुगितारगदि ताय फदना ngsaigi अखोइना 1951 बेच यार गदोबनी नखोइना ngsaigi साइ एडियास मिटोक खनो गदोबनी ngsaigi व्हाटएवर इश्यूज मैम डिमांड तमनि प्रमाणि को अदु 1951 ILPC 1951 बेच यार दा अखोइना थौक से पाइखल गन्ना अखोइगी लेरिबा इलीगल इमिग्रेंट मैम जिंग नत्रगना अखोइगी मिटोक मिरा दानि इंफ्रास्ट्रक्चर जिंग खंदो खिदोबनी कना लाउनगे अमरसिदा मु इलेक्शन की ngsaigi लेरिबा अखोइगी हापतोक हापसिन कक्थोक कसिंग मतंग से चमु कहनी यायना मु कक्थोक कक्पना कखरे अदे अया बसिन हाप पूरे लौरसि प्रमाणि को अइ तरगदि मोइदा राइट नम पायर कांदा अखोइदसु तंगाय फन अखोइ बोथ थादबा याबि राइट नम फंगे अदु फंगे दा फंगे मैम मी जे हाइनिंग याबा हाइबे याबगी रूम मदि दम पीदिन प्रमाणि अदमाना खोइ जे SIR जी तंगाय फन अखोइ स्पेशल इंटेंसिव रिवीजन गाइ जु तंगाय स्पेशली मणिपुर की ओनदि हजि मियाम तालिबा स्टेक होल्डर मियाम तालिबा अखोइ की तंगाय फन NRC नत्रगना अखोइ गसागी ILP दुसु ओरो 1951 की बेच यार हाइदारे को सबसा हतु मतन मणिपुर दा अखोइ मितो बिराम सा मैम इलीगल इमिग्रेंट मैम सिंग लेसिन जे मसी हान मै एक्शन खंदो मतु हाइदारे को सी मैम लोइ खंदो खर मतुंग दा अखोइ तंगाय फदना को अखोइ स्पेशल इंटेंसिव अखोइ इन कनोगी अखोइ इंटेंसिव कनो रिवीजन गुमा SIR गुमा जी तौबिबा देन NRC तौबिबा खै तौदो मैम जिमम दा तौबिया दि फैदना को अम्मा लोइदङाइ दा अम्मा लोइदङाइ दा मा तोक्सिन मसिन मरम मर कान अखोइ दा दम कंट्रोवर्सी बदि मायक नहलि दनो दमंगसा तौबदो बदि आम फरे छि तौबदसु दम खर मखै दम थोलकनी को थोलकनी दुबु खोइना पुजन सिंगमिनो चंगी पुजन सिंगना ग्राउंड की लेबे नै थुसि थमoi सिंग चंगम चंगी तौम चंगी हा पोतुनि खै थमजनि जदुना साइगी लेरिबे थम खुदिमक्सी खितंग मचा सेंगना खै पुरगा चटमिनर थौक तौरगदि को खितंग प्रॉब्लम जे खर हंथनेबो को अदम इश्यूज खुदिमक्सी नैसलगा शुरू इलेक्शन याना पुतारगदि अरोइबदा खै मैरिक पिदि मैजाउबि हौगे नै खै जे अदम क्राइम सो थोकनबगी इनवाइटेशन हम तौबि मोमा सुम लेबे मामी से अदम फते अदुना लेरि फिल्म से मणिपुर की स्पेशली मणिपुर की ओनदि थोबे इश्यू को लेरिबे इश्यूज
government people report ki matung in manipur da illegal immigrant me henzel lai harabani na madu voter list ki or final list magi special intensive revision tawding mamang da su kana henzel libno kana hindu ibno kari kana khatok yari ga je masi hoju phana hana pakha pham changa yeb ko aduna chu me am ji kupna yeng kan da jamang sa thok khuding khon janingi aduna once amuk election commission of india ki makha da na election commission of india ki magi leiriba special intensive revision taw matam da khatok ya na khatok raga ju adu khatok ida kangbu oiraga ju ko adu sagi 1961 boiro 1951 boiro government 1961 hajale miyam na 1951 pami ko pami ji miyam na pami ji di magi lakum tu norms to ni ko adu 1951 base year da gi amuk akhoi gi mitop sing khanok na hona ko da sagi election commission of india gi leiba guidelines na mu election bot hada ya ba room je sum pi ra sum puta ra ga di adu ju heng lothok ora da ju problem ne ko adu na leiba issues ko di mak se tawo election na ma taw dingai mamang da election na magi sagi sibana special intensive revision tawding mamang da akhoi gi leiba betchiar ma karo to thopi ba ko yam clear oina ko adu nrc ma na ba nrc ma tra ko nrc ma na ba dugumba sagi ka normal sembi raganda sab sana manipur da gi mito mina khandok pi ba illegal immigration ta thopi ba ko deport to honu gi ba du mayam ji mek sing na ka khan nai no shila madung da sai isha gi juma gi guide ki madung na ko gi special intensive revision tawbi rasu ko amabu tawbi rasu adum kana gani khalle ko natraga de jamang sai kuji dum yana yana sakhi baduna ngasi ke dawre aroi bada end of day da ke dawre mito miran sana ko jing sagi yumda ngona kaina baina ko phamba chala hi pachale nang sai phamba chalaga sum phida abdam piram badagi khale khong ting thorpa khale ga mu ga hipchalak ba khale ga dai di bapu do kaw ta me mong da la phim la ko ji ko kaw ta le ne pramane ko to je ai phim da la ko ni ko na hiram khudi bon kuthna yi om change pham je mai tham je jamang